Kasi sandokjariba thoromasi Diamond Radio na sandokjaba Crime Reports. Nupi angang sing da thokliba tongan ba Manipur khakta natana India ki kachin koya amadi Prithvi ki mapanda thokliba angakpo crime sing ase aikoina wari oina tamjaduna miyamda khanghanjana namahona jabadugumba program amani Crime Reports. Mamangi episode ta hanjakre Samina phakiba matungi warida makha muk tajarak Samlap warida hospital amada bom pokhaiba matungda purukhiba Samina kauba nupi macha ama mamana washroom da changlingai da hospital asidagi mangkhiba matungdagi nupi macha sigi khongul lirakna bohonabada inspector Mirana mathang mari leinaba chenaba singbu phagatpa haukraba matungda hospital asida thabak tauba miyoi amana Raghu kauba mi amada angang asi pikhiba loinana Raghuna angang asigi mamal sumnatangi lupa chama lahoba loinana Raghudagi amuk mathang chatkhiba sina Dhirasna lupa lising ani samada atopa miyoi amada piba loinana nupi macha ahum ase tongan ma hospital singdagi loinana nupi macha ani du so tongan ma hospital dagi phadana purokibani haibasi police na khangba ngamlakhi masigi matung tarakpada Dhiras thiba khangdana leiringai talak asida inspector Mirana Raghubu amuk puduna hospital gi missing amamamta oina masak takhanki hospital asida leiriba missing ase nahaki thabak asida khutpudo mateng pangma kana yauri haina adubu laibak tibadi mafam aduda leiriba missing adusu khanglam ayamba hariba racket asida chathariba thabak sing asi miyoi sing na magi tangkak amamong khaktana tana makha taba thabak sing amata khanghande haibadi Raghuna angang sinerba matungda Raghudagi Dhirasta muksinaba Dhirastagi atopa Kasimda muksinaba Kasimdagi atopa da muksinabasi makoi amaga amata khanghalamde masigi maramdi amana khudong thiba taraktuna fakhiba matamda hariba khongul asi paring naina phagat pangamdana nabagi damak yamna hai singlaba geng khupu amana chathabagi thabak thong oirami loinana Dhiras ki anoba phone number da Dhiras ki leifam khangna nabagi damak khonarami Dhiras ahan badadi lambi da taba plastic bottle sing khomjil laga atopa miyoi da yonduna leiramba yamna lairaba miyoi amani hairi adubu haujikti mahak sen paire haiwa wafam sing thongdoraki loinana masigi matungda Dhiras pusu thigarpa haurokpa amadi Raghugusu thiba haurokpa asina khutpu asigi miyoi singna mamangda phakhiba mi sing sigi khongul amu liba hauroklami asumna thiba haurokpada phone number trace tawduna location detect tawduna irai line Dhiras ki lepam khangbo ngokki yamlaba police ki force ke ana thomjinduna Dhiras na leiriba jaga adu question ki loinana Dhiras police na puthoroki kari maram gi damak lapibano hain haiki matamuda inspector Mirana haiki haujik tinang ge sengba lamchat sajat loina khanglabani na haujin nang kadai de chenga dori aikhoina nangot se phu thadringai matamda nang na tawkhiba thabak singi maram do loina haidoro matamuda Dhiras na haiki aidi karigum mata khangde karigum mata yaudi haiki inspector Mirana magi gari maning se hango loina na matamuda police ani khangna changaga mahaki so fakairaga maning gi gari du hanglam asumna gari maning hangdok lubu matamda di makoi gi thabak asibu mathang khangkhiba loinana police na makoi bu phakrabadi makoi su mathang haidorok pa yai haina chingnabadagi thabak adu de yawba makoi ahum hatuk labu matungda Dhiras ki gari manungda yawduna lerami loinana police nam asibadu postmortem gi damak tharami postmortem da khangki makoi gi sakhauda chaba tumdriba chaba da ngairiba polom sing yawromki maram masina takpadi makoi asi makoina chana ba chinjak ta hu pijaduna hatpani haibo wafamsi inspector Mirana yamna sathiba criminal ngakani makoi gi thabak tominariba mi phawba hatpa ngamba asinadi atopa miyoi makoina phariba miyoi sing hatpa matamda makoina karigi damang nachunglamgani karigum amata nachunglamo adubu makoi gi makhut taraba Dhiras interrogation cell da pushanduna wahang pahang kya satharami Dhiras pu police na phu cheiba kaya marum tawki masigi matungda mahangna haiki aidi angang piba khaktani kadai da pubage haiba asi aiha khangde haina hairaki promote kauba miyoi amana mangonda hairaktuna mi sing asi pau phanoduna pithok pisin tawbagi thabak tawbani haina hairaki masigi makha tarakpada inspector Miragi wakhalda case asi aruba case ama oirapana maha karigumba upai ama tawduna case asi mai pakpa pamki mahangna DSP Binod Tiwari da Mirana unaduna haiki sir ai khongthang amatang paikhatjage khongthang adudi masini hairiba case asi phaba ngamnanabagi damak aikoina phagaliba Dhiras ka loinana mahaki matengdagi akhoi khutpu asigi manung yona yowba ngamnanabagi damak plan ama khak lere plan asi natrabadi case asi aikoina maithinabagi achouba maram ama khak oire matamdu da Binod Tiwari DSP na haiki inspector Mira paikha doribo khongthang du karino matamdu Mirana haiki aiha Dhiras pu season naraga aikoina Dhiras na yoliba mi sing asigumna aihak pusu
ꯙꯤꯔꯥꯖꯅ ꯂꯩꯔꯛꯄ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯁꯤꯟꯖꯔꯛꯀꯦ ꯂꯣꯏꯅꯅ ꯑꯩꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯊꯣꯝꯖꯤꯟꯕꯤꯔꯣ ꯑꯩꯅ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯜꯍꯧꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ DSP ꯕꯤꯅꯣꯗ ꯇꯤꯋꯥꯔꯤꯗ ꯍꯥꯏꯈꯤ ꯕꯤꯅꯣꯗ ꯇꯤꯋꯥꯔꯤꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯊꯕꯛꯇꯣ ꯈꯣꯡꯊꯥꯡꯗꯣ ꯑꯔꯨꯕ ꯈꯣꯡꯊꯥꯡꯅꯤ ꯑꯉꯥꯡꯁꯤꯡ ꯀꯟꯕ ꯑꯃꯁꯨꯡ ꯀꯟꯕ ꯉꯝꯗꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯁꯔ ꯍꯣꯠꯅꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯁꯨ ꯑꯔꯨꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯗ ꯇꯤꯋꯥꯔꯤꯅ ꯍꯥꯏꯈꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯅꯪ ꯅꯁꯥꯅ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯑꯌꯥꯕꯗꯤ ꯄꯤꯔꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯏꯟꯇꯔꯣꯒꯦꯁꯟ ꯁꯦꯜꯗ ꯂꯩꯔꯤꯕ ꯙꯤꯔꯥꯖꯇ ꯃꯥꯅ ꯍꯥꯏꯈꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯔꯥ ꯃꯇꯝ ꯑꯗꯨ ꯙꯤꯔꯥꯖꯅ ꯍꯥꯏꯈꯤ ꯑꯩ ꯄꯥꯡꯒꯦ ꯍꯥꯏꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯨꯄꯤ ꯑꯃ ꯌꯣꯟꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯅꯤ ꯃꯇꯝꯗꯨꯗ ꯉꯛꯈꯤ ꯙꯤꯔꯥꯖꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯤꯗ ꯑꯩꯕꯨ ꯄꯨꯂꯤꯁꯀꯤ ꯃꯤꯅꯤ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯐꯦꯜ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯕꯅꯤꯅ ꯅꯍꯥꯛꯅ ꯄꯥꯎ ꯄꯤꯔꯕꯁꯨ ꯅꯪꯅ ꯍꯦꯛ ꯑꯔꯥꯟꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗꯤ ꯅꯍꯥꯛꯄꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯙꯤꯔꯥꯖ ꯌꯥꯈꯤ ꯂꯣꯏꯅꯅ ꯙꯤꯔꯥꯖꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯑꯃꯨꯛ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯙꯤꯔꯥꯖꯀꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯃꯧ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯍꯥꯛ ꯙꯤꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯗꯨꯅ ꯁꯤ ꯈꯛꯇꯔꯣ ꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ ꯃꯇꯝ ꯑꯗꯨ ꯙꯤꯔꯥꯖꯅ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤ ꯐꯖꯗ꯭ꯔꯣ ꯃꯄꯥ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯌꯣꯟꯊꯣꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯔꯛꯂꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯔꯦ ꯃꯁꯥꯅꯁꯨ ꯌꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯔꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯥꯖꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯔꯦ ꯄꯩꯁꯥꯁꯤ ꯂꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯦꯟꯐꯝ ꯈꯔ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯥꯖꯅ ꯁꯦꯟꯐꯝ ꯑꯗු ꯂꯧꯈꯤ ꯑꯃꯗꯤ ꯍꯩꯁꯤꯡꯅ ꯙꯤꯔꯥꯖꯀꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯙꯤꯔꯥꯖꯄꯨ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯏꯪꯒꯤꯠ ꯇꯧꯈꯤ ꯙꯤꯔꯥꯖ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯙꯤꯔꯥꯖꯄꯨ ꯄꯨꯂꯤꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯤꯡꯊꯤꯖꯅ ꯊꯝꯈꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯗꯤ ꯑꯅꯧꯕ ꯃꯤ ꯂꯩꯕ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥꯁꯤꯝ ꯑꯃꯗꯤ ꯋꯥꯁꯤꯝꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯃꯨꯟꯅ ꯌꯦꯡꯈꯤꯔꯝꯃꯤ ꯂꯣꯏꯅꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯋꯥꯁꯤꯝ ꯀꯥꯁꯤꯝ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯊꯣꯛꯂꯛꯈꯤ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤ ꯀꯩꯅꯣ ꯃꯁꯥꯅ ꯌꯥꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯂꯣꯏꯅꯅ ꯌꯨ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤ ꯌꯣꯟꯊꯣꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯀꯥꯟꯅꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯀꯥꯁꯤꯝ ꯑꯃꯗꯤ ꯋꯥꯁꯤꯝꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯕꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯈꯪꯂꯝꯗꯦ ꯃꯧꯒꯤ ꯐꯤꯖꯣꯜ ꯑꯃꯗ ꯁꯦꯠꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯏꯟꯁꯄꯦꯛꯇꯔꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯈꯤꯕꯒ ꯋꯥꯁꯤꯝꯅ ꯍꯥꯏꯈꯤ ꯏꯔꯨ ꯂꯨꯊꯣꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯆꯥꯔꯣ ꯉꯁꯤ ꯑꯍꯤꯡꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯅ ꯌꯥꯅ ꯄꯨꯔꯛꯄꯅꯤꯅ ꯀꯥ ꯍꯦꯟꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯗ ꯃꯈꯣꯏꯅ ꯁꯦꯟꯅꯔꯝꯗꯦ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯐꯥꯗꯨꯅ ꯊꯝꯕ ꯌꯥꯕ ꯀꯥ ꯃꯊꯪ ꯃꯊꯪ ꯑꯣꯏꯔꯝꯈꯤ ꯑꯁꯨꯝꯅ ꯏꯔꯨꯖꯕ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯀꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯤꯔꯥꯅ ꯊꯣꯡ ꯇꯞꯅ ꯍꯥꯡꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯂꯒ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯌꯦꯡꯂꯝꯃꯤ ꯃꯤꯔꯥꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ ꯃꯅꯨꯡ ꯑꯁꯤꯗ ꯐꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯂꯣꯏꯅꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯊꯪꯅꯕ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯀꯥꯁꯤꯝ ꯋꯥꯁꯤꯝ ꯑꯃꯗꯤ ꯑꯖꯥꯗ ꯅꯣꯛꯄ ꯋꯥ ꯉꯥꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯊꯪꯒꯤ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯊꯣꯡ ꯍꯥꯡꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯂꯨꯕ ꯃꯇꯝꯗ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕ ꯁꯥꯃꯤꯅꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩ ꯅꯈꯣꯏꯒꯤ ꯅꯆꯦꯅꯤ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯟꯕꯤꯕ ꯂꯥꯛꯂꯤꯕꯅꯤ ꯂꯥꯡꯒꯅꯨ ꯅꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯈꯤꯅꯤ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯒꯗꯧꯔꯤꯕꯅꯤ ꯁꯦ ꯑꯗꯨꯅ ꯑꯇꯩ ꯀꯥꯁꯤꯡꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯋꯥꯁꯤꯝ ꯆꯪꯂꯝꯃꯤ ꯀꯔꯤꯅꯣ ꯅꯪ ꯏꯔꯨꯖꯧ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯑꯩ ꯁꯨꯝ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯌꯦꯡꯂꯨꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯁꯤ ꯄꯨꯝꯅꯃꯛ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯑꯃꯗꯤ DSP ꯕꯤꯅꯣꯗ ꯇꯤꯋꯥꯔꯤꯒꯤ ꯇꯤꯝꯅ ꯃꯐꯝ ꯑꯁꯤ ꯀꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯑꯌꯥꯕꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ
मखोई खुद थाबा ngamdana laiki adubu matam ase kuiselakpadigi inspector mira kariguma khodong thiramba yare haiba ase chingnarappadigi leiriba yum adugi mang thangba saruktigi police ki teamna pulap thomjinduna thong phakai bahorami amadi ka manung du leiramliba ahan bada ngasigi inspector mira bu leiduna porokhiba miyo sing adu police ubu matamda makhoi gi phuri khawdagi khanghauduna guli amamam lokthokduna mayada hopchinduna kongon kabu makhai masa mathan da society tokjarami amadi atopa maning ka da leiba miyo sing aduna mamangi thodok sing adu thoklinge gi tanja aduda maninglom phawdoktuna tuminna jungle tab lambi amada phawduna chatkirami asumna Binod Tiwari amadi police ki yamlaba miyoy sing aduna manung da changlakpa matamda maningda phawdoktuna chatkibagi lamben adu kanghawnaki aronba lambi amada phawdoktuna jungle taba lambi da chatkibada makhoi mafam khangkide amadi Binod Tiwari na masigi matungda khoina makhoi bu tanarurabadi inspector mira amadi mafam asidagi pukiba angang sing ase soidana makhoina human chain oina season aduna angang sing asigi punsi khodong thibiyai mathang amuk aikhoina inspector mira gi signal amuk ngai se haibo wafam hairaga mafam adudagi police sing tholoki tholokpa matamda inspector amana sir mafam asida radio set ko mama leire radio set asi aikhoina pukiba matamda akupa marol kharadi makhoina ngangna bu wafam sing di akhoina tabiyai sir posak asibu Binod Tiwari na inspector radio modem ne madu puruga law madu kanarakani asumna hairaga puduna mafam adudagi chakki inspector mira amadi pharak laba nupi masa sing amadi leiramliba miyoy sing aduga makutta nongmai khuchukhulai thang paiduna jungle gi lambida asumak makhoiba puduna laklami makhoibu jungle gi lambida purukpa lakpa matamda mamit sing adu punsilami makhoina chatliba lambi adu makhoina khangdana nabagi damak pikliba nupi masa sing amadi inkhalakliba nupi masa sing kaya ga loinana makhut tungunaraga lambi da sang laba lambi da jungle gi lambi amada puduna laklami asumna jungle gi lambi aduda lakpa matamda nupi masa sing chatpa ngamlaktaba kaya marum yauki adu mapu makhoina lak tuna into duna ching duna hariba miyoy sing aduna purami mamit punsinbana maram oiraga chatpada jungle gi lambi oibaga khudong chadaba kaya marum tholami angang sing asigi marakta nupi macha inkhalaklibi ama khwaidigi chatpa ngamdaba ama yaroki tung thangmaduna sadar amadi chatpa ngamdre kari toksige mamang thanglibaduna adudi nunga hena pothalo mafam asidagi mahak poikonu senaduna pubanga banade matam punamaki oina pothalo haikibaga khanghaudana tung thangliba nupa aduna masada yepliba thang macha adu satoknaga chatpa ngamdrba nupi macha adugi khawrida lelame asumna nupi macha adu mafam aduda adumak mathwai manglami thodok adu inspector mirana mamit punsanbana udrabasu mit na singna tarami adubu kari upai lei kanbadi ngamkide chatkadaba lambi na sangmani na asumna miyoy sing aduna makhoibo phaduna adumak sanglaba chingsang paring adu landuna puruklami khongna kilometer mapalom jungle aduda asumna changlami masigi matungda jungle adugi manungda tampak macha amakak urami tampak macha sigi tampak asi yobu matamda makhoi gi mamita pulliba phirol sing adu loktoklami tanja aduda inspector mirana uki mafam aduda bunker saduna amadi khulai matik chana paiba lanmi singa loinana makhoina farakpa nupi macha kaya marum na kon phenghanba pisu pisam hanba makhoigi seva tawba kaya marum lapna inspector mirana ukirami masida natana mafam adu yobu matamna inspector mirana khanki masidi child trafficking gi group amanate mafam asigi khwaidagi chawba criminal singi laifamni mathakta leiriba khuchukhulai pairiba miyoy sing aduna makhoibo munna yenglaklami amadi nok kheduna karemnaba yauki makhoina sijenagadaba nupi sing lakle haiduna kharadi haraubasu yauram haithoi singtorba inspector mirana karigumba amata nachongdana makhoina puba mafam aduda dumak chalami tanja aduda tampak adugi nakanda leba turel amada ngasigi thodok asigi makok oriba kanal turel aduda irujaduna leram mahaki matungda mahaki khongloi nupi purnima asumna tureligi kakhalakpada purnimana kanal da harami nuksijana yenglami nahakki nathongna angakpani nahakna lambi asida chatlabasu ehakna nangbu nungsibagidama nangi natung indona chali adubu aigi apamba makhaktangdi matamaduda geng khutpu asigi khwaidigi tamthiraba makok oriba kanal na harami nangi apamba karino purnima na harami aina matam mamada nongonda haiduna lakpo wafam imitta icha amatang ujarabadi wafam asida kanana kakki yare nangi wafam do aikhoina hojik leiriba phibam asi nang khangra imitta icha uraglabadi aikhoina tawgodoriba thabakse aikhoigi khongda khurau thanglakadoriba maramaduna wafam adu anirak suna nahangna ingoda pangano wafam ase hairamlaga kanal mafam asidagi kakhalaki tanja aduda mahaki lanmi amana hukum pharakpa nupi sing adu mafam ase yaurogle kanalna adudi purodana kadaida lei yengsi
इंखलक्लिबा नुपी मचासिंग फादुना पुरकपा परेंग लेफनकी अमदी इंस्पेक्टर मीरासु मौगी सक्तम अमदा लोइनदुना मखोइगी मरक्ता यावरकी काननना इंस्पेक्टर मीरागी फिबम उरुबदा कलक्सकी अंगांग मरक्सिदा सिना करिनो हुकुम महाकी नुपा काइनरबनी महाकी मपाना यु थंगनिंगा लेते हाइदुना योंथोरपनी हुकुमना मियेंग ताबा यागद्रेना ममल पीदुना पुजरपनी इंस्पेक्टर मीरा करिगुम वाफम अमतना चोंब लेती फरे मसाना याना मफम असिदा लांगलिबा नत्रा अखोइगी कानरकपा याय नुपी मचासिंग अनौबा लाक्पसिंगसे केम अनौबसिदा लोइना पुसलो मखोइ मफम असिगी चटनबी अमदी कांगलोन मखोइना मफम असिदा करि तौगदगे हाइबदो नखोइना फजना ताकपियु अमदी हाना लेरिबा नुपी मचासिंग नखोइना मफम असिगी नियम रूल्स नखोइना ताकदबनी मफम असिदा उचेक फावबा आइगी अयाबा याउदना पाइदे सिलिबा नुंसित फावबदा आइगी अयाबा याउदना मफम असिदा नुंसित सिते नखोइ खंगलिबा नत्रा मरमदुना अखोइना हारिबा थबकसे मसी नखोइना पांगथोकदबनी मरम असिना नखोइना अइना हारिबसे मुन्ना तागदबनी अमदी इनगदबनी इनदबा कांगबुदि करि ओइ नखोइना साना खंगेदना वाफम असे हाइकी अमदी नुपी मचासिंग मागी जगासिंग मखोइना सेमलिबा संगसिंग अदुदा नुपी मचासिंग अदु पुसिनकी इंस्पेक्टर मीरासु अतोप्पा नुपी मचासिंग लेबा का अमदा मखोइगी खोंगलोय अमना पुसिनकिरम अदुबु लाइबक फबदी मफम असिदा इंस्पेक्टर मीराना हेक चंगलकपगा सामिना मांगखिबा नुपी मचा असिगी फोटो मांग उखिबा सक्तम अदुगा मफम अदुदा लेरमलिबा अंगांग असि सामिनानि हाइबगा लोइनना इंस्पेक्टर मीराना नंग सामिनाना मानी हाइदुना ngaknomlaki matam aduda mang haiki nangi ima amadi babana nangbu khorana ngai ai mafam masidagi nakhoibu lowba laklibani nakhoi punamak aina haiba matamda munna tagadabani ai mafam masida nakhoibu lokthokpa laklibani haibase kanagum ta khangan biyati akhoi yam singna hai singna sakadabani amadi nakhoibu mafam masidagi puba haibase aigi lengdraba aigi wasakni tanja aduda khonglei thuna nupi adugi lengmana thenglaktuna khonglo yaman haramni nahakpu hukumna kauri चचिलो असुम हायरगा इंस्पेक्टर मीरा पुदुनो लाखिरम इंस्पेक्टर मीरा कानन गी मनाक्ता पुरुकलमी काननना इंस्पेक्टर मीरा बु हेक उब मतमदा पुंगनिंगदा मिहौबा कलकपा फाउकी वाफम असे महाक नकना लोइना दुनो लैरिबी पूर्णिमाना खंकी बांग हाइकी नुपी असे मसाना सु यारगा लाई है अयु वाखलदि चिंगने असिगुम नुपी से अखोगी केम्सदा लेहनबा क्या फरोय हुकुम यारगा दि नुपी असे चलहन की बने हेन फानी पूर्णिमा नंगी वाफम अदु ताबा याबा वाफम नते मापु मफम असिदगी चलहन की हाइबसे खोइद करी खुदों थिगनी नंग खंगब्रा मरम अदुना मफम असिदा महाक्सु लैबा ताबनी अखोइगी चनबी कांगलोन खांगबा ताबनी असुमना हाइदुना वाफम असी टेंशन की मचानपी मांगखिबा नुमित्तगी मसक उबा फंगजरक्त्रबा ममा मपाना मयुम लोमदा मचाना सेलंबा फिरोन सिंह अमदी मचाना पाइरंबा पोलम सिंह येंगदुना ममा मपाना कपसकी मचाना हलकपगी माइकै येंगदुना ममा मपा चाफम थकफम तुमफम चाफम खंगदना सामिनागी अपोपी अपोपना वाना खांगदुना मयुमदा लेरमी अमरोमदना पुलिस की माइकैदगी इंस्पेक्टर मीराना करिगुंबा सिग्नल अमतंग पिरक्तबसि खुदोंग थिबा थोखरबरा हाइना विनोद तिवारी डीएसपी असिना अवाब ओइरमी अदुबु सोइदना मथौना लेरबी इंस्पेक्टर असिना करिगुंबा सिग्नल खरदि पिरक्कनी हाइबगी ngaiduna lerami jangalomdana phaduna purukliba nupi masa sing asi ayamana mafam asida leiriba geng khutpu sing asina nupi masa sing asibu makoina sizinanabagi ngaktani hana phaduna purukraba nupi singi maraktagi saminabu sekhar kauba lanmi amana puduna jangal gi makha thangba sorlomda puduna chakhirami hariba thodok ase inspector mirana ukhirami amadi mirana makhoigi tung tamna ilami jangal adugi makha thangba sarukta asum purokpa matamda lanmi eduna mangda chatlingaida khanghodana samina khonglei thuna mahakna lambi amada chelami adubu hek chen khiba matungda lanmi aduna machinna sign tawduna koromi mahakna sign tawduna kawbu matamda tongan maikei kya dagi lanmi singsu makhoigi maikei romda chenchilaklami adubu tanja asida inspector mirana khautak tawduna leplaba matungda makhoigi wireless set amakhak nung mathakta leibadu uki asumna mahakna micham amana police station amada pau pibagi maungda wireless set asida yamna hai singna pirami amadi DSP Binod Tiwari amadi makhoigi leiriba police personnel singna mafam asi kadai degi no haiba khangnabagi damak makhoina trace tormi makhoin harami mafam asidagi kilometer sumnatangi mapan chalaga leiba jungle amadini haiba makhoina khangki loinana Binod Tiwari na police sing loinana athuba matamda mafam adugi damak yamlaba police force singa loinana mafam aduda thomjinanaba sem saba hokirami tanja asida mirana
khudong thiba tare haiduna samina gi matungda amu ilaklami jungle manungdana Sekharna samina bu koithi thirami samina na mongsong amadu lotunu leiringa da Sekharna samina bu chingdunu puthorki madugi matungda haiki naha ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯎꯆꯦꯛ ꯐꯥꯎꯕ ꯄꯥꯏꯗꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯈꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯈꯔꯅ ꯁꯃꯤꯅꯥꯕꯨ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯈꯥꯗ ꯂꯩꯕ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯅꯣꯡꯃꯩꯒꯤ ꯃꯅꯤꯡ ꯑꯁꯤꯅ ꯁꯦꯈꯔꯒꯤ ꯃꯀꯣꯛꯇ ꯃꯁꯤꯡ ꯈꯪꯗꯅ ꯀꯜꯂꯝꯃꯤ ꯑꯃꯗꯤ ꯁꯦꯈꯔꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯃꯤꯅꯥꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯌꯥꯝ ꯊꯨꯅꯃꯛ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯑꯩꯅ ꯁꯤꯟꯒꯅꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯕꯗꯣ ꯅꯪ ꯇꯥꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯤꯡ ꯑꯗꯨꯒꯤ ꯅꯥꯛꯆꯦꯞꯇꯒꯤ ꯀꯥꯈꯠꯂꯛꯄ ꯄꯨꯔꯅꯤꯃꯥꯅ ꯎꯍꯧꯈꯤ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯨꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯖꯪꯒꯜꯒꯤ ꯁꯔꯨꯛ ꯑꯃꯗ ꯁꯦꯈꯔ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯇꯝꯈꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯌꯥꯎꯅ ꯄꯔꯦꯡ ꯂꯦꯞꯍꯟꯗꯨꯅ ꯀꯥꯅꯟꯅ ꯀꯧꯊꯣꯛꯈꯤ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯝꯃꯤ ꯍꯨꯀꯨꯝ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤꯁꯦ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤꯕ ꯑꯩ ꯎꯍꯧꯏ ꯑꯃꯗꯤ ꯁꯃꯤꯅꯥꯁꯨ ꯃꯈꯥꯔꯣꯝꯗ ꯆꯠꯈꯤꯕ ꯑꯩ ꯎꯍꯧꯏ ꯍꯥꯏꯅ ꯇꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯍꯨꯀꯨꯝ ꯁꯦꯈꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯑꯁꯤꯁꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯝꯈꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯁꯃꯤꯅꯥꯒ ꯆꯠꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯌꯥ ꯀꯥꯟꯅꯔꯣꯏ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯅꯟꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯃꯤꯅꯥꯕꯨ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯃꯤꯅꯥꯒꯤ ꯃꯉꯛꯇ ꯂꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯈꯨꯗꯛꯇ ꯄꯥꯏꯗꯨꯅ ꯉꯥꯏꯈꯣ ꯊꯥꯡ ꯑꯁꯤꯅ ꯂꯦꯟꯕ ꯇꯥꯔꯕꯁꯨ ꯀꯣꯟꯅ ꯂꯦꯟꯅꯨ ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯋꯥ ꯈꯔ ꯇꯥꯛꯎ ꯆꯤꯡꯅꯔꯕꯗꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯈꯤ ꯃꯥꯅꯤ ꯃꯈꯥꯗ ꯁꯦꯈꯔ ꯍꯥꯠꯈꯤꯕꯗꯨ ꯑꯩꯅꯅꯤ ꯀꯥꯅꯟ ꯍꯥꯏꯈꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯣꯡꯂꯣꯏꯃꯛ ꯍꯥꯠꯂꯤꯕ ꯇꯁꯦꯡꯅꯃꯛ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯅꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥꯗ ꯂꯥꯟꯃꯤ ꯑꯃꯅ ꯁꯥꯏꯟ ꯑꯃ ꯇꯧꯔꯛꯇꯨꯅ ꯃꯌꯥꯝ ꯆꯦꯟꯅꯕꯗꯨꯗ ꯑꯩꯁꯨ ꯌꯦꯡꯂꯨꯕꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯅꯥꯁꯨ ꯆꯪꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯂꯣꯠꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯁꯦꯈꯔꯅ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯋꯥꯌꯔꯂꯦꯁꯇ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯂꯨꯄꯥ ꯂꯥꯈ 5ꯗ ꯌꯥꯅꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯨꯝꯗꯨꯅ ꯇꯥꯕ ꯑꯗꯨ ꯁꯦꯈꯔꯅ ꯎꯔꯝꯃꯤ ꯑꯃꯗꯤ ꯁꯦꯈꯔꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯩꯅ ꯏꯁꯥ ꯀꯟꯖꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯑꯩꯒ ꯅꯣꯡꯃꯩ ꯃꯨꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯃꯀꯣꯛꯇ ꯀꯟꯗꯨꯅ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯀꯗꯥꯏ ꯅꯪꯒꯤ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨ ꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔ ꯃꯥꯏ ꯃꯉꯛꯇ ꯊꯝꯈꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯉꯛꯁꯤꯗ ꯅꯪꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯗꯨꯃꯛ ꯍꯥꯟꯅ ꯀꯥꯞꯄꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯥꯠꯄꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯅꯟꯅ ꯋꯥꯌꯔꯂꯦꯁ ꯁꯦꯠꯇ ꯑꯣꯠꯇꯨꯅ ꯊꯤꯈꯤ ꯑꯁꯨꯝꯅ ꯑꯣꯠꯇꯨꯅ ꯊꯤꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯇꯥꯈꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯈꯨꯠꯂꯥꯏ ꯊꯥꯒꯨꯝꯁꯤ ꯃꯈꯣꯏꯕꯨ ꯁꯔꯦꯟꯗꯔ ꯇꯧꯍꯟꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯁꯦꯠꯇ ꯇꯥꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯗ ꯀꯥꯅꯟꯅ ꯍꯥꯏꯈꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯝꯃꯦ ꯁꯦꯈꯔꯅ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯦ ꯇꯥꯛꯊꯣꯛꯂꯝꯃꯦ ꯃꯁꯤꯅ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯍꯧꯖꯤꯛ ꯊꯣꯝꯖꯤꯜꯂꯦ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯦꯡꯕꯅꯤ ꯅꯪ ꯈꯪꯉꯨ ꯈꯣꯡꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯍꯣꯡꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯐꯥꯎꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯝꯃꯤ ꯄꯨꯂꯤꯁꯅꯁꯨ ꯃꯥꯏꯀꯩ ꯀꯌꯥꯃꯔꯣꯝꯗ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯃꯤꯑꯣꯏ 2 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝꯅ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯥꯅꯟꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯊꯝꯗꯨꯅ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅꯁꯨ ꯈꯨꯠꯂꯥꯏ ꯊꯝꯅꯅꯕ ꯍꯥꯏꯈꯤ ꯃꯈꯣꯏꯅꯁꯨ ꯅꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯈꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯃꯤ ꯁꯥꯗꯨꯅ ꯌꯥꯎꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯀꯥꯅꯟꯗ ꯍꯥꯏꯈꯤ ꯍꯨꯀꯨꯝ ꯑꯉꯥꯡꯁꯤꯡꯗ ꯈꯨꯠ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯄꯨꯂꯤꯁꯇ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯦꯡꯒꯦ ꯌꯥꯒꯗ꯭ꯔꯥ ꯃꯇꯝꯗꯨꯗ ꯀꯥꯅꯟꯅ ꯍꯥꯏꯈꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ DSP ꯕꯤꯅꯣꯗ ꯇꯤꯋꯥꯔꯤꯗ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯆꯠꯍꯜꯂꯨ ꯑꯩꯈꯣꯏꯅꯁꯨ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯔꯣꯏ ꯅꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯀꯅꯨ ꯑꯁꯨꯝꯅ ꯕꯤꯅꯣꯗ ꯇꯤꯋꯥꯔꯤꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯕ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯌꯥꯈꯤ ꯄꯨꯂꯤꯁꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯈꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯅ ꯆꯠꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ
ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯀꯥꯅꯟꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯌꯥꯕ ꯍꯧꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯅ ꯀꯂꯛꯄ ꯃꯤꯍꯧꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯀꯥꯅꯟꯒ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯁꯤꯅ ꯑꯄꯟꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯖꯕ ꯂꯩꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯅꯟꯅ ꯃꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯕꯗꯤ ꯄꯥꯝꯈꯤ꯫ ꯖꯪꯒꯜ ꯑꯃꯗ ꯃꯈꯣꯏ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯄꯨꯂꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯇꯛꯅ ꯍꯟꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯌꯥꯎꯔꯤꯕꯅꯤꯅ ꯄꯨꯂꯤꯁꯅꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯒꯤ ꯁꯤꯒꯅꯦꯜ ꯉꯥꯏꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯥꯅꯟꯒꯤꯁꯨ ꯑꯔꯣꯟꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯔꯣꯟꯕ ꯄꯥꯎ ꯄꯤꯅꯕ ꯃꯤ ꯂꯩꯈꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯃꯇꯧ ꯀꯔꯝꯅ ꯈꯪꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯙꯤꯔꯥꯖ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯨꯂꯤꯁꯅ ꯁꯦꯟꯅꯗꯨꯅ ꯁꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃ ꯄꯨꯂꯤꯁꯅꯁꯨ ꯈꯪꯍꯧꯗꯕ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯅꯪꯍꯧꯗꯕ ꯃꯔꯝꯅ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯀꯥꯅꯟꯅ ꯑꯊꯦꯡꯕꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏ ꯈꯔꯒ ꯃꯐꯝ ꯑꯗꯨꯗ ꯙꯤꯔꯥꯖ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯆꯦ ꯑꯏꯕꯁꯤꯡ ꯃꯁꯥ ꯃꯁꯥꯗ ꯊꯦꯠꯇꯨꯅ ꯊꯧꯔꯤꯅ ꯎ ꯑꯋꯥꯡꯕꯁꯤꯡꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯥꯊꯤꯔꯕ ꯇꯝꯊꯤꯔꯕ ꯑꯁꯤꯒꯨꯝꯂꯕ ꯀꯥꯅꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯒꯗ꯭ꯔꯥ ꯐꯪꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ꯫ ꯑꯉꯥꯡꯁꯤꯡ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯍꯦꯛꯇꯃꯛ ꯆꯠꯄꯗꯤ ꯌꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯗ꯭ꯔꯤꯉꯩꯗ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯕꯨꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯑꯁꯤ ꯐꯥꯕ ꯃꯇꯝꯗ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯃꯁꯨ ꯐꯪꯈꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥꯃꯔꯨꯝꯁꯨ ꯐꯪꯈꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗꯣꯛꯇꯔ ꯑꯃꯁꯨ ꯆꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯛꯈꯤ꯫ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯤꯔꯣꯟ ꯗꯅꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯄꯤꯜ ꯀꯌꯥꯃꯔꯨꯝ ꯑꯃꯗꯤ ꯃꯁꯥ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥꯃꯔꯨꯝ ꯐꯥꯈꯤ꯫ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯐꯥꯒꯠꯂꯛꯈꯤꯕ ꯔꯦꯗꯤꯑꯣ ꯁꯦꯠꯇꯒꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯇ꯭ꯔꯦꯁ ꯇꯧꯕꯗꯒꯤ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨꯁꯨ ꯐꯥꯒꯠꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯐꯥꯒꯠꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤ, ꯑꯩꯗꯤ ꯑꯆꯝꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯊꯟꯅꯅꯕꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯣꯠꯅ ꯍꯨꯔꯥꯜꯍꯟꯗꯨꯅ ꯄꯤꯕꯗ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯅꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ? ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯝ ꯍꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯖꯦꯜꯕꯨ ꯑꯣꯜꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯀꯥꯅꯟꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯈꯣꯡꯂꯣꯏꯅꯤ ꯈꯟꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯇꯝꯕꯤꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥ ꯍꯥꯟꯅꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯅꯤꯡꯊꯤꯅ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯗꯤ ꯍꯦꯟꯅ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯥꯟꯅ ꯅꯛꯁꯤꯟꯅꯅ ꯂꯩꯔꯝꯕ ꯄꯨꯔꯅꯤꯃꯥꯅ ꯌꯥꯝꯅ ꯀꯂꯛꯆꯕ ꯐꯥꯎꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯥꯅꯟꯅ ꯌꯥꯕ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯒꯨꯝꯁꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯁꯨ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯇꯣꯛꯄꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯅꯥꯕ ꯌꯦꯛꯄ ꯌꯥꯎꯔꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯥꯕ ꯌꯦꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯀ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯃꯨꯛ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯋꯥꯐꯝꯗ ꯀꯥꯅꯟꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯊꯦꯝꯈꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯥꯅꯟꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯒꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯂꯣꯏꯅ ꯏꯟꯈꯤꯕꯁꯤꯗ ꯄꯨꯔꯅꯤꯃꯥꯅ ꯍꯦꯟꯅ ꯑꯁꯨꯃꯛ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯔꯥꯕꯨ ꯅꯨꯡꯁꯤꯔꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯅꯟꯅ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯁꯤꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯟꯅ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯂꯤꯁ 10ꯒꯤ ꯃꯊꯛꯇ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤꯗꯗꯤ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯄꯥꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯁꯃꯤꯅꯥꯗ ꯅꯥꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯃꯤꯅꯥꯅ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯃꯤꯅꯥꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯑꯣꯠꯁꯤꯟꯅꯕ ꯑꯃꯗꯤ ꯂꯣꯛ ꯈꯨꯕ ꯀꯌꯥꯃꯔꯨꯝ ꯇꯧꯁꯤꯟꯅꯈꯤ꯫ ꯃꯁꯤꯗ ꯀꯥꯅꯟꯗ ꯏꯟꯁꯄꯦꯛꯇꯔ ꯃꯤꯔꯥꯅ ꯍꯥꯏꯈꯤ, ꯁꯃꯤꯅꯥꯁꯦ ꯃꯁꯥ ꯌꯥꯝ ꯐꯠꯇ꯭ꯔꯦ, ꯌꯥꯝ ꯀꯨꯏꯔꯦ ꯃꯍꯥꯛꯁꯦ, ꯑꯗꯨꯒ ꯅꯈꯣꯏꯅꯁꯨ ꯐꯨꯕ ꯆꯩꯕ ꯀꯌꯥꯃꯔꯨꯝ ꯇꯧꯕꯒꯤ ꯆꯩꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯌꯥꯔꯒꯗꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯃꯍꯥꯛꯄꯨ ꯅꯈꯣꯏꯒꯤ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯒꯦ,
mafam aduda mahaki hidak langta khara toroge yam thono khonglei thuna lakke haiki kanana inspector mirabu thajabana masu ayaba piki masigi matungda makhoigi mi oiba doctor aduda kanana phone tauke loinena kanana phone torukpa aduda phadunu leriba doctor aduda phone adu police na pahenki amadi police na arona thoptu taki aikoigi mi khara layeng balakani koigi mi khara layeng balakpa duda nahangna phajana ningthijana yam thunamak phanana bagidamak hidak langtak viduna layeng biro aikoigi mi amaga aikoigi nupi amaga amadi angang amaga lakani asumna haiki paw asi tabadagi police ki miyoi singna hospital adugi akoibada section na leki amadi mafam aduda inspector mira angang asiga loinana makoigi mi amaga fizam setuna laki police na phaduna thamliba doctor asina layeng lami police sing aduna fizam setuna ka manungduda ngangnariba wari sing tanana honarami police ki aronba asamba wahaida inspector mirana hairaki makonda leriba chekla sing ngasi nungthildi nayumda leigano lamai chalakani ye awaba tagani wafam aduda lakminariba lanmi aduna inspector mirada hairami karino nang haido kari wahaino kanado nang haido hangki mahangna haiki angang anabasi phananabani ahallamangi pawrone nang khangdro ngasi nungthil pobopti nakonda leigano cheklawo khodong thiba tagani ye haibani asumna mahangna ingit amaka khaibada mapanda leba police sing khangkirami nakonda leigano cheklawo police station da leigano police sing ngasi nungthin awaba tagani ye paw asi lona hairambagumani asumna mafam adudagi angang adu pukhraga satkirami amadi doctor adu police na muk phaduna puruklami yam hai singna police na su police station adu pumhang hanghana thamki masigi matungda nungthin pobopta masing yam labal lanmi sing mafam aduda punna langtuna police station adu attack tawnana bagi damak laknami khonglei thuna police station adu de sangsilami ka khudingmakta changduni yenglami adubu mafam aduda police ki personnel amata leiramde mirana senkhiba plan adu tasengna mai paklami ka aduda mirana pairakpa nongmai aduna kanan gi makok tanamki kanan haujikti nangi lalong punamag loire haujikti nakuta paribu khulai thado ka manung adu mahangna nongmai namkhibada manak nakna leribi purnimana tunglomdagi amuk laglaga inspector mirada namki aina haidra hukum nupi ase puksen sengba nupi nate nongmadi soidana maki mahakse ekhoigi thakta lan tarakani haibase aina khangki maramasina aina sena dunu leibani haina makok ta nongmai namki madugi matungda police sing mafam aduda leitrabasu mipatta sing aduna police station adugi manungda loina leikraba matungda police na round question duna makoiba thamki masigi matungda inspector miragi makokta nongmai namduna kanana puthoroki adubu tanja aduda di sumna tangi inspector mira khak leikiba amadi angang sing yaurokta maramna police na irai laina makoibu nongmai na amamamta kaptuna hatki angang phaba mipatta sing adu police ki makutta kharasiki amadi police na loina mak phaki matam sanglaba asigumba operation asida inspector miragi mai paktuna mangluraba samina amadi mafam khangdana mangkraba nupi macha kayagi punsibu inspector miragi thongna phaba mawong matongna makhoigi punsibu kanbiki asumna phatraba miphata sing adudagi samina apopi mama mapada sinaduna thongna pharabi inspector mirana mama mapada samina sinaki thokriba thodok asidagi ekhoina kari para tambiyai tabiriba singna munna khanbiu ganatantra chatpa bharat leibak asida asuk chaukraba leibak asida prithvi gi ani suba khwaidigi mising yamba leibak ama oiriba leibak asigi mafam kayada khonggang kayada ngasi su nupi angang singda temsing naduna makhoigi punsibu awafamda tahalli asigumba wari tangkak sing asi diamond radio na puthok chaduna miyamda khajiktang miyamge puning loksing oina nabagi damak puthok chabani wari paring asi lijarakpa matamda aikoina toina sijanadaba imung manungda sijanadaba wahai wata sing yaukiba sigidamak tangai fadana sijanakibani haiba wafam sing khanbiraga wahai wata sing asigidamak tabiriba singna ngakpigani loinana mathangda amok atopa thodok wathok ama puduna lakchage loinana section na lebiu wakhal leitabiu till then khurumjari asi sandokjariba tholomasi diamond radio na sandokjaba crime reports nupi angang sing de thokliba tongan ba Manipur khakta natana India ki kachin koya amadi prithvi gi mapana thokliba angakpo crime sing ase aikoina wari oina tamjoduna miyamda khanghan janana mohona jabadugumba program amani crime